ngasi phongkhiba tongan ba manipuri se phongsing amasum thokhiba thawdo wathoksingi maruibi I pausing meyamna thamjagi anbada manipur thugaina ba hona badana tana state force hatpada puning thawgaliba minister ani MLA tarek thangkhiga doribra okomi koki narco terrorist singna mitai misam singna satharagliba lana sinning thijana sem saraba matungda landara khibene haina coordination committee on manipur integrity kokomi gi sirol amana phongdora pagaloinana manipur thugaina ba hona ba amasum state force hatpada puning thawgaliba minister ani amasum MLA tarek asumna asub thamgadoribra haibu wahang hangakri sirol asinhai me ahumda mitaina ST demand tawbigi mayokta naga su sangshulaga makhogi misangda yaurakani haibigi manglanda hawkiba lanadu nagana makhogi takshinaba lisat adu khangbadagi makhogi manglan kaki matung tarakpada lining lambi khenabigi mingda Christian amadi Hindu lining anigi marakta thokpa communal violence oina uhonanaba madi majority Hindu na minority Christian bu tuhot naihat point uhonanaba propaganda tawduna malemgi miyamdagi minungsi phangnaba honabada asumba munna khangdaba Christian leba kharadigi support phangduna khara makai mai pakhi adubu awangnangpo state khudimak Manipur natana ataidi Christian state ngaktani koki na namna taba Mizoram natana ataidigi makhoigi support phangkhiti masina maram oiraga atopa lebak singsu asumba khanglakpadagi makhoida phangani khalamba support sagalama manglan khudimak uttagi haibaga satmana khiari Susampur Kangpupi Tenopal na singma Myanmar koki singna India Manipur gi hotrong horabangam kai lanchilaktuna kundalaita silakpana Manipur da mitopki isaw thoklari mapani gi haijalakpa koki singi hengalakliba population asi yengluragadi tha ahumda nupi amana angang ahum mari pokpoga satmanare masina takpadi border state Manipur yumthangnaba Myanmar dagi lona haijalakuna kundalaita silakpa si khwaidigi sathiba sang adu yore hari asiguma phibam asi Yoraklabani na India amasum Manipur engakna state asigi miyambu tekta kaidana ngak senabagidamo akan makongtang paikhatuna sen koki terrorist maru fauna muthatpagi thawrang paikhatrabadi miyamgi thajabasing pungmang mangkhibi Manipur gi integrity keheloi haina wasakhiba cabinet minister anina Moreda combined force na operations athabada aranba pawkya home minister amasum prime minister pisinba mamang thakta su separate administration phong na sogatpa minister ani kudakta mafam lakthokkadabani amasum Manipur thugaina bo honariba MLA singi mathakta akan mathabuk lokhat lokhaidi haina su pausita su makhatana phongdorakli atopa pawamana koki singda union lengakna mitai singda amuka lantaro hairaba male CPI koki gi lup singna saliba thasida mitai da lantana wa thorang tawro amasum sana thaknaba langshilo haibigi wapam sing phongdorakhiba mangjorana social media da ukhrabani haina CPI Manipur State Council la tholakpa sirol amana phongdorakpa loinana wafam singasi phongdorakraba sutlenga siki mamingta oina lairiba law enforcing agency singna lokhotpham tokpa thabak sing lokhot haudabadagi koki singna ngarangi lana si satharakpani haina lawi aduga mori hairiba mafam asima panigi koki sing sanglakpham thong amani adubu makhoina Shesh Anand Kumar Hatkraba matungna Moredi koki militant sing sena khibna Susampur amari kangbokpi yaugadaba lambi leitre haibadigi security force singbu laithok hankhinaba ngarangi landa si satharakpani haina lawi thawong asi koki singna maning tamna more faroga khusuklai amani drug sing purakpa yanaba torakpa mali haibaga loinana union lenga na koki singda mitai gi mathakta makhatana lan tauro haibigi ayaba piraba mali maramasna koki militant singbu khudakta control tongnaba thabak paikhat lokaidi Amaramna thasigi mangadigi mapam khangdriba akham awang leikaidigi maibam abinash amasum ningthaujam Anthony bu kangbokpi area digi phakre haibigi singnaba leirakpana loinana ngasi phawbo phangdriba si party asina lumna lawi CPI gi state councillor Maikram Keso lamsang lokol gi lusingba en tombisna amasum party gi advocate Syamna singba comrade singna angani gi imungmunungi miyoi sing ungnatuna mukhogi awabra sarjakre Party is the Manipur amasum Unilenga ka angang singa sibu phangnaba thinaba takshili scientific oiba lambi da thibigi thabak lokhotpa yare adubu punama si thabak oina pangthokture haina su phongdorakli aduga koki militant singna nomai kablak handanaba athingba pigadabani laurok pantha oirakpana lengakna lawmi khudimak mahoksagumna lawlokpa ngamhangadabani haidi haina su pawsita makhatana phongdorakli atopa pawamadana Manipur da bom pokai hanbada senabani singnaba Rohingya ama Jammu city da fare Manipur thokiba improvised explosive device IED pokhaibagi thawdok senabani singnaba Myanmar gi Rohingya refugee ama National Investigation Agency NIA ngasi Jammu and Kashmir gi
जम्मू सिटी की मफम अमदगी फारे है फारब रोहिंग्जा अदुगी ममिंग जाफर अलाम कौवे हैनसु NIA की मकेदी फोंदोरखरे पन्मे याबदी मे अहुमदगी चथरखिब लान मनुंगदा क्वाक्ता गरीद फिट तौब IED अमा थोंग अमगी मथक्ता पखयनबगी थौदोक थोखिबने हैदि अमरमदना फौबै अमुकसु बै थरमले था असिगी तरु अमसुम तरेट की लोनबा हिंगदा इम्फाल ईस्ट की इरिलबुंग PS की मनुंग चनबा खरौलकोंदा यैनबगीदमक खांगदोकलगा पैदुना थंबा लौक्सेल मंगागी फाइबैसिंग मै थादोकलंबलबा मतुंगदा था असिगी तरेट की नुमिदांग पुंग तरेट मखाइरम तरकबदा सांगायुमफम पार्ट 1 पोरैपोकपीदा लैबा डायमंड यूथ वेलफेयर एसोसिएशन की ऑफिस मनाक्ता लैबा मेसिन यैनब खाम लौ संगम अमगी फौबै मै थादोकपिरमले हैना एसोसिएशन असिगी सिरोल अमना फोंदोरकली मै साख्रबा फौबैसिंग अदु MD बशीर अहमद अपोप लेखिद्रब MD नुरजमन कौब मियोय अमगी फौबै मपु असि यामना वाब इमुंगे मियोय होइबना लौफम असि लौसाल ओइना लौ मपुदगी लौदुन होबने असिगुम्बा फत्रब थबा असिदा सिनरिब मियोय पुनमक मरि लेनबा अथॉरिटीना पुथोकपिदुन सैराक पिबियो हाइदि अतोप पावमना से मिनिस्टर खतर मसकलोलगा मेला यंगलमले यामना थाजदबा मसम अंगक थाउदो अमदा हरियाणा की से मिनिस्टर मनोहर लाल खतरना ngrang लेबाक पुकपगी नुमिदांग वैरमदा पांगथोकपा मेलादा मसकलोलगा यंगलमले थाउदो अदु से मिनिस्टर ML खतरना पुंसकुलादा पांगथोकपा मेलादुदा मागना वाचमैन अमा ओइना मसकलोलगा मेलादु सरु यारमखेबने वीडियो अमना सेक्टर 5 दशहरा ग्राउंड अदुगी मनुंगदा मागना खोंगना कोइना सतपुली मधुगी वीडियो अदु सोशल मीडिया रा पाक्सना संदरखरे से मिनिस्टर अदुगी मीडिया सेक्रेटरी अदुना कोना मेला ग्राउंड अदुदा वाचमैन अमगी फिजोल सेलगा सतप उरिबा मियेदु तसेंगनमक से मिनिस्टर ML खतर ने हैना फोंदरखि मनोहर लाल खतरना मनिंग तबना मेला ग्राउंड अदुदा कोइसे सतपा अदु से मिनिस्टर अदुगी दमक सिक्योरिटी कोर्डोन अमता तौगिदि मागना मागी मसा अदु लोनबा फी अमा सिजनखि मधुदा नतना मकोक टुपी अमसु ऑप्शनदुना मागी वाचमैन ओइबिगी फिजोल अदु मपुंग फानखि करिगुम मतमदना सि पैकेट अमा पायरदुना अदुगा करिगुम मतम अमदना मागी फोन अदुदा अतोपा अमगा वरी सानबुगुमना मेला ग्राउंड अदुदा मागना कोइना सखि मेला अदुदा कनागुम मियोय मतना मंगोंदा संगसिलकप उदबना थौरांग अदु मपुंग फाना माई पाकपुगुम तौखि से मिनिस्टर सिंह से स्टेट पुलिस ना गार्ड तवे अमसु मखोइदा अकीबा पिरकपगी युमफमदा सेंट्रल सिक्योरिटी कोवर फंग हैनसु पाउस त मखातना से फोंदोरकली अमरमदना प्लेन सेमलिंगैदा तारक्तुना एयर इंडिया इंजीनियर सिखरे एयर इंडिया की मसागी सै यांखैगे तरुक सुरब इंजीनियर अमा दिल्ली एयरपोर्ट प्लेन अमा सेमलिंगैदा मदुदगी नानथरखरे अमसुम तारक्तुना सिखरे हैना पुलिस न निथोकाब नुमिता फोंदोखरे थाउदोद निथोकाबगी अहिंग नोंग्याइदा थोकिबनी नवेंबर 3 तारीख की लोनबा अहिंगदा सीनियर सुपरिटेंडेंट सर्विस इंजीनियर राम प्रकाश सिंहाना ड्यूटी द लखी एयरपोर्ट अदुगी T3 प्लेन अमा सर्विसिंग तौबदा माक नंदखि अमसुम लाइमाइदा ताखि अमसु माकोकता सोखि एयर इंडिया स्टाफना माकपु मदनता हॉस्पिटल द पुखि अदुबु कोना मणिपाल हॉस्पिटल अमु पुखि मदुदा माक सीदे लौथुरखि अनिसु पाउसदा मखाताना पलकली मखासा थरक पोइना तो पावमना NIA ना जम्मूदगी मेमारिस अमा फारे NIA नेशनल इन्वेस्टिगेशन एजेंसी ने लेबासगी तोवान स्टेट क्या ह्यूमन ट्रैफिकिंग मरी लेना थीबुगुंबगी थबक सतबदा जम्मूदगी मेमार नेशनल अमा फारे ngasi NIA na satakhiba thibugumbi thabadu Tripura Assam West Bengal Karnataka Tamil Nadu Telangana Haryana Rajasthan Jammu and Kashmir amasum Puducherry tani thibugumbi thabadu Jammu and Kashmir ki Myanmar Rohingya Muslim ama phabang khari NIA gi spokesperson na phongdokpagi matungina faraba mi edu Zafal Alam kawi mak nungthil pung anirom tabna Jammu gi Batindi da leiba mahaki temporary resident ki lakhathibani atopa mi amadi hauzik phana patanari sadakhiba thibuhumbi thabadu passport amasum human trafficking ga mari leinana Myanmar dagi lakhiba mi singna leiba Islam housing da akakna sadakhibani haidi atopa pawmana DC Chusampur relief camp na hingyare khare relief camp da sangjafam lauduna leiba mi singi mafamda minungsi utpo oina deputy commissioner Chusampur Durun Kumar ngarang all Gelmol village ta hangliba relief camp singda lanjenari ba mi singa loina hingyare khare camp ta hingyare pa du da additional DC thangboy gangte su yakhe DC Chusampur na relief camp da leiriba mi singa puna saksamina ki amasu miyam da kambal yauna arumba phirol kusinaki DC Chusampur na camp ta laktuna gengsilaba amasum lanjenara ba mi singa puna camp ta lakminabagi
thawong asi thagatli haina kem asibu yengshiliba volunteers singa madi village authority na phongdorakhi makasa tharakpo ena ngasi phongkiba naharol gi thodang paukse dige topa maruebi i pausung mu memna thamjagi KNA yauna ani fare Koutruk ta Kuki ani sere kaya mana sokle Technopole district ki Moreda combined security team na ngasi thibu humbi gi thabak sa thabada Kuki National Army gi active cadre ama shugi designated KM gi wangda lerambada gi forkre mak yauna security team na More gi akoibada thibu humba thabak sa thabada miyu ani fakhi Moreda ladibi special CDO Thawal gi CDO Koksing gi CDO manga suba IRB manga suba AR samaga marfuga mathui BSF samaga yankaiga taruk BSF amadi Moreda station tawduna laidiba samaga maudraga mathui BSF ki apun batim na More gi akoibada laidiba JS Bazang village Howlem Copy village SP Molen 5 village amadi Yangpokpi village operation sataki operation asigi manung nungthulpung ohumlom tabada Yangpokpi village ki singamadi lokatai na ba mafam da thi hum sathabada miyeni singnanu aiba mongda lakpadagi fagatlaga verification sataki maduda miyoy amadi KNA gi lunch corporal ni haina saktak sakhi mak Moreda leiba KNA gi lunmang hawkip mamang haiba lieutenant gi thakta leiba magi makhada leiba cyclone Wapai sai kuntraga mga apokpa thangpa wifi More gi Zion Bank tuinom part 4 dagi ni haina saktak sakhi maku makata na masin hangmad English ngani ga mari gi October thada KNA da yakhi maki army number 1483 ni kongani thoi suba base ki More gi ARK manak riba minau da training toki haiba khangmang khi mangon dagi Aadhar card ama driving license ama PMJAY gi card ama Realme ki mobile handset Memar gi SIM card ka loina fangki makata namang na season number thada angang mamasu gi Jupiter scooter masu security na fakki atopa pharaba mi edu lut phau optimal hangmi sai taraga mapan apokpa lu phau hangming yangok popi village tagini mangon dagi OnePlus mobile handset ama Airtel amadi Memar gi SIM card ka loina fakpa gongki pharba mi animak makata ba ain gi thabak lakhona ba More police station na khusna kre hadi amaromda ngasi ayu angan madigi Imphal West ki Kangpokpi district ka lona ba mapam amadigi Koutruk ta atat akham leitna nongmay amadi bom yauna attack sa tharakpadigi khulngak liba volunteers sing amadi security force handun akan mamuna kutona kre ayuk tagi kuthok narakpaduda numidang mamsilak matamda Kuki terrorist ani hat pangki miyu ani amana as open nangki hadi ngasi kuthok narakhiba singarang digi Kuki Militant sing leptan landarak pagi saru am oina Imphal West amasung Kangpokpi district ani gi lona bada lariba Bethel amadi Nemol Wifi khul khara satharaga leiba Kuki singi bunker dagi Koutruk ta leiba mitei singbu kaihau boina ngasi ayu angan badigi hauduna nongmai kap tharakre maitei khul ngak liba Manipur police amadi Sire personnel sing Kuki Militant sing nongmai kap sinduna awai kum tawnakre me uhum dagi satharakiba Kuki amadi maitei ani ki lan matam khara nem tharuraba matung Kuki gi lup khara na social media da maitei singbu paktakna attack tawrasi haina lauthokibagi saru am oina Kuki Militant singna maitei khul tamna ngarang dagi nomai kap tharaki makoida sakti leraba bom amadi nomai kya Koutruk tamna kapslaki mafam aduda ahing supa awai kum tawna du nomai kapnaki nomai kapna badu pungsing khara lebloraba matung asi ayuk pung mangaga makhairam tabadu waida Nenol Wi-Fi gi khara satharaga leiba atong masingda ningthijana bunker saduna leiba Kuki Militant sina Koutruk ki maitei khul tamna nongmai kap tharaki makha tarak poina maitei khul ngak liba Manipur police na su Kuki tamna kut handru nongmai kapki tanja tumaktara CRPF na ngak seliba Bethel khuldagi su Kuki singna Koutruk tamna nongmai round kaya maru kapsinki maitei khul ngak liba Manipur police ki personnel singna sakti bom yauna Kuki tamna amuk kut hanki thaudo odugi makha tarak poina Kangpokpi district ki SP amadi Imphal West ki SP ani gi marakta pau phauna duna nomai kapal lefana na batharang toki makha tarak pada masing yamlaba CRPF ki personnel singkya Kesper gari tungduna Koutruk tamna lakhi pungsing khara nomai kapna ba lebraba matung nungthul pung mari khara helakpa du waida Kuki Militant sina Koutruk tamna amuk nomai kapsilaki nakalani maki marakta kana nomai kapna bagi thaudo thokre nomai kapna badura nakalani maki marakta thoina aso apani yaukide haidi
Panma yaribadi Kuki singna social media thadokhiba warolgi matungina lakadoriba ningol sakobigi thoramamadi lawrok panthagi matam lakpasida maitei singbu paktaknana attack taurasi hakiba dugi matungina singkhong singyada leiba maitei kul singbu Kuki singna nawhongdana landarakpa oigadra haibigi singnaba sing miyamna phaunaribani haidenesu pausida makhatana phongdorakli loisilakpo oina top pawmana Indonagagi santi thambagi khongjang yangsin hananaba khongsa sakre Tangkul katam na saklon sinduna nongwi goeba peace rally mga si urkul headquarter sakre rally si matam amatada tungan mapam singdagi hawraklaga Dongrei junction hunpung amadi atai Kharsom junction singmadagi lakpa sing punsinduna urkul headquarter thunglaki peace rally duda collective leadership thajaba thami framework agreement sogoli aikoi solution pami framework agreement thabak to ontho nagalim maning tamhalu Justice Pangdriba Fawu Santi Leiroi Ekoi Lantinagani Amadi Ekoi Nalan Mai Pakani Hina Thaba banner Kapaiki Nasigi Rally Edu Nagagi Right Ikai Kumno Long Live Nagalim Haibu Kulau Kasu Rally Desert Yaki Bisina Laki Rally Selling Matam the Urkul Town the Dukanamata Tonghana Kidi Gadisu Senakidi Nasigi Rally Matam Sang Lava Indonaga Peace Process Framework Agreement Yumpam Weraga Lushingadabani Haiba Apun Mokolau Amu Launova Panam Sakibani, Masigaloina NSM, GPRN gi collective leaders in the India government Wari Sanari Basida, Mapung Pana Tazabatami, Nagagi Tungi Labok, NSN, GPRN gi Miang Mahara Lepkadavani Haiba Wapum Sing, Mang the Tamaga Rally do Sin Kibani Heidi. Horam Dugo Mari Leden NSN, GPRN gi Wong Reason gi Commander W. Sayana Fundo Kibida, Nagamiam the Matam Quirab issues Santi Weba, Lambiam the Warriors in Propang Namani Habi Tazapatamli. Nagamiam na inaita dun awaba kaya Amerika topa kaya na masigi tabag yaw na sang silakibani. Ado ba nga si forward panamadu fangmangam na lady. Mawang na nagama di India government ki marakta 6 pair anirak sa taduna wari sana bigi lamda sanction bawaraki. Madugi matungda singthani ngay oiba kongtang amada framework agreement English singaniga taraga mangagi August 9 inaki. Haibi agreement na si inakraba matung nagagi aroiba wari sana mapurakpado nagamiam na korona ngaidi. Ngasidi Nagagi Pantung Yorokataba Matamadu Naksilakle, Indonaga Peace Issues Framework Agreement Yumpam Oiba, Natana Hiramamatari Yashinaba Taurai. Indonaga Aniki Marakta, Inakiba Framework Agreement, Asikaktagi Makada, Nagasingi political experience Asimasagi Ikaikum Naba Mang, the Namadi Makeni Makianagadaba Lambi Amada, Warushin Proper Yanaba Amatangara Lambini. NSN collective leaders in the Nagamiam Gimochin, Wari Sanabasi, the Equipunamana Sokat Minaba, Sangyani Supuntuki. Nasigi rally edu da mairu amadina haro lising mga romna Wino Bazar dagin urkul bazar gi public meeting pangthok liba mafam adu faw ser yaduna rally edu bu mapung phone bada asabu thaudang lokhyadi adu hoskuina di mem paus matang selu sinjarage masumyam puna noba update ngaminasi